mayam khurumzari country amaga country amagi marakta proxy war chathai habsidi akhoina dum taduna lagle adubu leba amada in within one country proxy war chathai habzi handak ikoi koi dina akhoina taba fangjari haiba tare aduna ngase akhoina puzari lu topic proxy war asi akhoina recent allegation by NSC and IM against the Indian government India lengakna Thangnariba Myanmar gi rebel group haibatare PDF amadi KNB da mateng pangchinduna proxy war chathare haibagi adukumba allegation mayam lakpa loina na hozik NSC and IM gi maike dagi India gi double standard of foreign policy asina maram oiraga Manipur da or akhoi gi lamdam sreis da akhoi gi region da karamba chaitheng purakpa yaba or sigi mayam allegation mayam se da akhoi khana na bagi tanja logjage ngasi akhoi manung huna da sarug ya biriba panelist na ahan bada ha ki right makta da lenction biri oza asankasar social activist oza butara nokchari Mayai thangmada lenction biri oza khuraizam athoba working president IPSA oza butara mokchari and on my extreme right lenction biri associate professor Dr. K Indra Kumar political science department GP Women's College DMU oza butara mokchari Proxy war haibase akoina madukari gi haibano hairaga koi maitei yelhomi aduga naga yelhomi hairiba koi mayam sika India gi kaino singse kaya relation phabra phatabra haibado akoina hana khangba machangi hana degi relationship phabanate aduga India na su akoi maitei singda yamna nungsibagi kaino budi leite maramdi history de dum yengo tawriba aduga ichinaw naga singi history so dum yengbiyo masigi chauna adum keb leraga lakpani jwala Nehru na koima da lakpa kanda kri tawe ada tawe adugi mayam adudegi struggle mayam same akoi gi maitei gi struggle naga gi struggle se India manung da di akoi gi mainland kaino singsina akoi bu favor tawbodi leitabane adugi potu madu hana khangba machangi madugi tawrakpane na India na su karamaina geopolitics se sanasra karamaina sigi se akoina suppress tawsra haibigi policy si sanarakpase kuireb aduna afaspa thamlaga naga gi area da maitei gi area da Manipur gi mafam tongan bada masigumba thamlaga tongan ba policy chalairaga hona khreb India na honara kuirak bane jo ahoje ki proxy haibidu di kona kaino da lakcha bane but directly hana degi proxy war hairasu tongan pa India gi forces kaya sichinaraga mase suppress tawningai gi tamakti honaraba tawrakpa adugi thenrakpa mayam sidi long history more than 50 years se leijarabani aduna hojikti India gi geopolitics aibise akhoi gi maming ni paningde India da leibasu aduga handak lan tawmina riba kampu khra se akhoi gi Bangladesh da leiba lei Myanmar da leiba kampu su lei India da leiba mayam su lei aduga India gi lam Myanmar da pitokhi basu lei aduna hojiki China gi way fama lakpa madu degi India na sanaba podama aduga handak gi akhoi gi world gi natraga akhoi gi South East Asia gi natraga India gi neighborsing asigi dimension ama kitang changes se laiba political scenario mayam se changes ama lakpa se the India na policy plan ama tawrieba one nation one kaino hairi base religion one ase haina ama tawraga tawbase masai gi geo du politics du da Maduda kari concern ba yaba khopa opportunity leiradi haibagi ama number 2 da China gi wave se lakpane na China ga India gi kaino se threat se relation se kaino tawradi yamna chawna leigadaba potne na adu eradi India da di leiba adubo China da kanamba kanlup na relation lei habise India na khangeb madu khangbane na directly India na hairiba mi singdu da directly kaino tobu yadabu potne na indirectly karamba organization karamba kanlup da sijinaraga ani se divide tawraga kaino tahunsra haibagi potse amakha yaweba adugi kankhalakpa neba potse aduna hojiki dana proxy habse geopolitics yawe ani subada mase India da threat achaupa ma leibegi threat to laktaningai mang chawna advance hoina India na madu khong police ama da changsalapa kanda akhoi da proxy war haibase madugi pot to India na kalup khara da sijinaraga India da thenaga da ba mi India na hairu iloi da ba India ga yanaroi da ba India country da leru madugi mi sing do da indirectly India na behind the screen support aure hairaga
potu sanarapa kanda hojik akhoi mayam se thokbani hab adudagine proxy war haibse for the last many years city India the sincerity lete India the yade India ge policy si tawe India na akhoi the suppress tawningai tawe India na akhoi the kaino tawningai tawe haibisidi naga ge mi singna natraga IM na masidi yamna blame tawraga yamna kaino counter tawraga laida lakpagi adum handak adubu ngatai ceasefire tawraga peace talk ama tawbagi madugi patient leina bwane adubu hoji hairi bududi India ge kaino se tawe se shoye se yade habisidi IMD yamna hanadegi ko aina khanbada de adugumba counter tawra lai the same thing handaksu lanse loisan ba yara bane karigi loisan dabno haiba kanda makhalani thiseba akoina ani yengne thokna yengba kanda within the state of Manipur, within the nation of Union of India, sikakakta oiradi lanse loisan ba mi yaw yabo ko. Adubu apart from that, madudigi lanthораga Manipur state khaknata na Myanmar da kanna kangkhale yabo. Aduga Myanmar da kangkhali ba mamingdi paningdre mayam na khangli ko India na support tori mayam se asongda connect tobra todobra pot ama yaw connect tawe Kachin se yamna resourceful oiba anything karino maru oige no mai khangde leiba adugumba mafam ne kachin haibse resourceful yam oiba ne kachin haibse da yamna akhogi resources yam leye aduga lamsu chawe adu yam leye ba adu digi moidi yamna ina khule ba adu everything phange ba hoje akhoina tarka leiriba ko akhoina phangba potse Kachin the Sid Labineva. Hana Naga Singju Matamada Lerama, do Matam Kra Lerga, Madudigi, Nagase, cannot tow go. Other Hojik Kachina, Karamba group the support of Brahabido, Madugi, Mapandegi, Aquina Sida, Pandaba, Aquina Namdaba, Labing on Port Mayam, you already say, Madu Kachingi, Kaino never, mechanism never. Adu de Madu the India now. Amuk Ling Lady Budo, why? City Chumdarego, Anishuba BDF 5%. Burma gi kaino group ni organization Manipur da India da tawa organization na te but why asigi border mayam da BDF na strongly ko operate tawa ngamba aduga moi supply tawa ngamba mayam se karino asi India na ne adu di proxy war taw dro aduna ngasai Burma gi da India na Kachin gi kaino singda natraga BDF singda support tawram da bataradi asigi problem sidi zathoba yamna line akhoi deal tawba yabo pot le yabo state na su India na su sidi gi akhoi na he hai jabdo aduna proxy war ne aduna India na sonda su khut thinjale sonda khut thinjale aduna IM na haibdo aduna aba India masi India de sincerity su le lete aduga masi game si India na sanaba ne haibse sidi naga da sanarak pasidi kuire yabo adunga sai nangi FMR ge dudi naga na yadabaga cookie singna jo singna yadabagi madugi concept to yam khenai yam de madu khenai madu maram di akhoi naga sing tangkhulmak sing asigi border da mayam sigi kaino se da leiri like maitei su Bangladesh da leibakumna akhoi mi khra leibasi masigi pot se wari sanarak pa se kuire ba ko aduna akhoi brother gi relationship se kaino oidani police am tawse habni ba but akhoi Burma the Naga Tangkul lay haiduna Burma the labor Tangkul sing Naga sing Imphal the Manipur the Laraga citizen Lauraga labor Lam Lauraga labor amdam proof toroba Sulay lay roeva me missing so hello ever adugi difference lay aduna madugi dudi aina haibudo Pamina raga go akoi Manipur ga akoi state ka akoi Naga leader ga Pamina raga police am toba the tokeni adubu hojik I am na kaino the India the blame to bududi yamna chumba wafam neba adudi kheninga lite ba maramdi Naga da se hana practice tawra khraba pot neba same hojik Manipur da adu apply tawe haibane ba recently kogi NSN IMna thadore moigi statements in official statements in adagi di border village le riba kogi village chief mayamna moina reveal tawreba so many koina minna kongna udri pot mayam moina highway le mayam se si officially loin court tawre ni ko aduna adum statement me amsi loina ma koi je compile tawraga now we have people who will testify sagi Indiana tawriba certain proxy activities hai tare ko those are koi India gi citizens who are India government ge mayukta the minor international platform the my race tawraga will there be any repercussion human rights ki issue sidi it is always against the government mamdi kai no the human rights defend over human rights protect over have say lebak to the government ki responsibility ne and whenever there is any breach on the
magi principles and ideals of the human rights magi kan ome amsida adu targadi it will definitely go against the government ana si adugi forum duni koina UN da lebak mayam yanaraga semise adu India su adu da adugi covenant mayam ama moisu signatory oidana akoi yai hadana moisu yauri ne aduna adugi da kashu problem leite aduga larger sigi port mayam si expose tawdragadi India na sanariba yamna kai hetare yamna deceitful oiba aduga yamna anti people oiba moigi sigi design of moigi policy si masi akoi mai thiba piba ngamoi maramdi kaino da India manung da India gi lengak si India gi policy sigi mai okta koina wild binna ba form ambu leite leiba logi court lei kole hari sing si di constitution gi magi kano dugi matung inna adu da wild manna akoi masi mamang da iche Sharmilana chara henbagi matamse si matamse mana Delhi da laidana ingjang hobra now Delhi da ma laidana jantar mantar da protest tawna sidin protest ko myam matam da khoi Delhi leiri ko zain do jule din tra akhoi punna adu da tawna khoi myam chang yaw matam sida magi hearing si court ta supreme court ta chathai ba adu chathara kan du da adum moi adum hai sigi pochidi akhoina warep ta bangam de na dum hierarchy statement koi matam da koi tahori ne ba ko aduna lusala kan da diposi ya de aduna Indiana thamoi sengna tawbi ga do potu taruk ta ga di moi mathak ta wayan bangam ma phom da chat pai si aduni human nature ni akoi jungai re aina ai yum da ai se sum torture tawbi dana yungi mi sina ai se kan bi dana ngak pi dana tawbi da ga di lekai tak tam na tra lekai na ngamok tra ga di leba ki leba lup ta tak tra re police ta lak tra court ta chalak tra so that's how it works aduna akogi state ki natraga indigenous people sing maru na notice aduga particularly Manipur gi yelhomi singi marai baksi ji amna khudung thiningai oiba poram da leibani na masi kannana bo honang matamda India da khoi thajaba yabagi phibam je sum nomo nomogi mangjhalakpa pot me am leire ji khudam changdam me am leire adu haibu pot me am si wayan binana bai khoi India mathakta at least hey no into du diaro hey na hai bangam ba mi da chalaga wakat pasi sidi natural instinct ne natraga di Indiana khoi dum yosal laga khoi tum bangai lei tab ne and that's natural instinct adu di khoi tok tab ne no repercussion gi khan be yaro na sida di khoi myam changdana hona ba tab ne na mai tham jaga Indiana samna ha du jik kanorom side ta chin kuki rom side ta khara he na moina align to haraga su hojik le circumstance da moi si sinabada kanai ha na moi si it's like pawning moi si pawning to thopo gu man moi gi aspiration ama lei ri moi gi su ano adu ne sai gi interest ani do momentarily moi interest ani je align to rokpa India na su moi season aning ba moi na su India da napaga moi gi agenda do assert to na bagi advantage ama ngasi metei mathak da lan tangam se si imagine to bo ya po na te ba adubu moi tap ngam nin khalai si kena da India government na moi da 2005 adai da gi moi da militarily economically logistically moi da support tawraga empower tawra moi si thoina India na moi proxy army wena forces wena sinna ramne pukhala lamne yo pukhala amne adu khangam moi du advantage lawre adu da natana chumnagi akoi gi manung da leramba akoi gi population dagi proxy army semba natabida foreign mercenaries when a pusalaga mercenaries when a sinaba yaurine so sigumba port myam sidi this is very detrimental adumasi international forum da dc yamna why am chaw do pona tane moin tawise adu hanadi akoi sigi poche dum lawga di laga akoi da kai tare matik chaba madugi establish tongna ba khangbi khangaga su haiba yadabdo samna ha daina joji do ji kenoma haire khalase na on record le hodre ba na di hai na haire aina de nang na sintinu le khala kan nang tong ya de na mai tong na nang hai khre di nang na sa di khangdui ne ba aina di nong da hai ki se aina di hai di nong hai ka dui ne ba adu mai tong na moina khoi da sung ma khal gi design ama da proxy design ama da khoi thakta civilian population da lan tawsale akhoi gi counter insurgency thingna ba hona ko da adugi policy gi part amoina metei la lobu sing nagala lobu sing loshana ba hona ko da kuki si moi gi expendable army oina season re hai je khoi di tum hai la ne ba adu hai la ga su madu chap chana hekta moi gi army officer so wari sana ka na hai matam da karai da khudum bi thila taw kana no kana tak ek taw bi
haidi yadabdo akoina so do silere na thafana thangdo utpadi yab ko natam na ana adugumba situation da lai si 2005 te yam sangre matam chai time pan su le ko aduna adugi pochi lakhibasi mercenaries yauna foreign mercenaries yauna seasonare se koi khangabane adubu hojikti we have enough evidence enough logic to establish the proxy war asserted by government of India in both side of the country, both side of the region, across the border. Manipur side to proxy design am tauri, adu Myanmar side to proxy design am tauri. High design ani se koi ama high dai. And wamana nangi bullet amana target ani tha ba na. Adugi potu ne moino jisine je. Moin khalina this is their opportunity. Myanmar instability am kan leading is da akoi su sigi ki poche Manipur insurgency card se loi play to yarani hadana moisu adugi potu advantage low in khaline ba adu akoi no yeng kan da di 70 years of revolutionary movement naga gi su mite gi su la ko sida madu India gi largest democracy ne hai ba lebak sigi leba finance and the most robust institution me am sina phajana democratically table da pusal lotion ngam draga mite civilian sing da mini aga halal laga la lo sing na thola ga moi kan na thola kani are da moi do mu lo shalal lo re hai ba ya am senai lo ba logic ne moi apply to ise adu ngamak tra kan da hojing na chahi ma chathara pada aseng bala lo lo shan bi la na yumlak khulak ta ge mu na ha ma ma no ba militia gi spring mo in thojan gre adu si mu control to wo gi ngambai fiom da tra kan da hojing na out of desperation adu di moi gi came to the direct boom kapsal ji loi plop hatum na hala je na adu ne ba village na drone sina ko drone sina ga boom kapsal le kem da sum Myanmar rum side na haire ise la loe ba aduna haibe por me am sigi situation circumstances me am si khona loi na ma sigi me am si loi na ma ko na connect tor gi kan da moi proxy war si different battleground da different interest da same koi actor na policy si tawre ha ba si dia mai se India have a see nation state amane ba ko adu magi foreign policy gi larger interest aduga India's Burma policy se koina yeng bam change ba masigi pot se koina khange hai tar ga di ko aduna sigi chaurak pa kaino si briefly akoi gi India Myanmar relations si koina naina ra pa matam da say 19 kaino dagi 62 mamang se koi new win gi military coup gi mamang da di unu na pairing ai da di India kaino gi Myanmar relations am thinu phaiye ba kaino da nga sai gi ethnic army me am sina or maruana koi gi PCB Burmese Communist Party na junta da lan torok matam da India na help to gi bagi pot lai re then adai di 62 gi sai new win gi military coup si da gi na nangi 1988 ki democracy movement se sigi matung si bauti India Myanmar relations se phatte ba aduga mu India gi national interest da abe leba amagi national interest se kamaina define to ngene have da power sine ba ko when you have the power to assert your national interest aduna ngasai international politics study ekoina national interest defined in terms of power sina ngakne ba state me am operate tawrise for example China gi mu hairasi China Myanmar policies da ngasai gi junta si matam amada China gi satellite oire Burma se satellite state oire adagi amu ethnic arm organization me am si China gi influence adum tawbang ami ko aduna ngasai gi democracy movement si lakma matam da India gi ngasai gi until India gi lugis policy si howdringai bogtadi India ki consistent oiba policy si kaino have da Burma da democracy hanjin han bachine aduna sagi democracy movement si full hearted India na support aweba and imagine 1988 ki movement si da sagi Indian embassy je Myanmar da leiba Rangoon da leiba Indian embassy je Mexico hospital on thui ni adi New Delhi na warning tawrisi single genuine oiba refugee amata India dagi turn back to hon ba roi haidana amu hairi neba and even IT is da aina hai se aigi kanu na te when I read some of the books ko like for example Button Liner hoina ga iba great game it's kaina lairi adagi Reno Igrutugi wing the generals ko adagi Subri Bhumi hoina iba adi Robert I Stenberg hoi ada Ayub Muhammad ko
mayam ibasi kanonda 80s da India na ngasagi even ethnic armed organization se see India gi tai thamameba cultivate torameba like for example Chin National Army, Chin Defense Force, adagi nagi KIA and Nupa na National Unity Party of Arakan ko si loina ba adum kaino torameba adagi democratic khoigi National Democratic Alliance khoigi lalolup kunithoi mungna saba si 80s da adum India gi support torame democracy se restore tongna bu hana ba ko adug still sigi kano si अखोगी हौजिक हंदे दम सपोर्ट तौर में हाइतारगदी हौजिक करन गी सपोर्ट लेबर ताराजु isn't it the continuation ने हने लोग यारे दबर सिगी आइना हौजिक हाइसे ngasai hौजिक लेरिबे current situation से from Indian perspective तगी यांगगदी the past entering into different gate नेबा हौगी बा past तो अनो gate अमद संग इनेबा को so the thing is नंगी geopolitical interest लेबनी ना सिगी पोट सिदी it has been going on hanadagi dum haurala eba ko adu sida surprising oiningai oideba ko like aina thamjiningi ba point se adu da ngasagi sigi kwaidagi India Myanmar relations da factor ahum gi manung da ani si amna predominant oeba one is China factor the second one is insurgency of Northeast India ahoi loin khange ngasagi it's been an open secret sagi Sagang division da atai kai da alpha gi khangde khoi gi naga gi khangde maitai gi khangde sigi la lo lu ki kem mayam lai have si mayam na du ngang na la ba po ne ba ko aduga sagi consistent oina the government of India gi New Delhi gi consistent oiba effort se kai no ha da thaina 2003 gi December da Bhutan do operation all clear and am to gi dana aduda ngasagi alpha ne ade kelo ne adagi NDBF ko National Democratic Front of Bodol simam takai gidana ko and these type of operations khoigi since 2004 5 side agi Indiana ngasagi junta da ngasagi pressure piraga dum lae ngasagi Bhutan type of operation all clear se sima dum kaino hairaga lai aduga ngasagi kaino si sanctuary logistic support denied over se sigi policy amada dum laieba ko aidi ngasagi obviously akoina India si ngasagi state ama oina yeng taragadi magi state ki national interest haiba am laigani foreign policy ki objective laigani just as China na Myanmar da tawrise adu huji ngasagi China factors ina amu kayam sathirake haibada nangi ngasagi akoina kaino yengbada pearl of string theory kaina leiridana India si pra question bagi like Pakistan ki Gwadar then Nepal ga sumari phai adigi then Bangladesh adigi Sri Lanka gi habanto kano da assess torakpa then adigi nangi hujiki BRI na Belt and Road Initiative China gi local ise 2013 dagi New Silk Road adigi China Myanmar economic corridor gi makada asagi China gi su deep sea port lai Rakhine state ko adu dagi nangi sigi railway adagi gas pipeline adagi roadways torga really Yunnan bo connect to grabane ba ko and this is how China is working ko adu sidai sida India is left behind ne feel to is aduna 90s dagi ne ba India gi look is se hauraga 2015 dagi di mu ek is na mu onthore idana ko adu gi counter move ta ne ba India gi kaladan gi port mu puslei se haining ba poti kaino habada aina ngasagi 1945 ta khoigi Sardar Panikar na India gi pioneer strategist ni and think tank ni ko magi quotation phadom leyeba ngasagi geopolitically Burma and India se highly connected ne ba ko aduna ngasagi defense of Burma se defense of India hairam ne ba mana defense of Burma is defense of India na ko aduna sigi geopolitically India gi national security da Burma se thain dagi su khujik su dum maru oiraga la eba adu ngasai haijagi ba China factor and the Northeast insurgency ko ahum subudana ngasai larger ASEAN gi constructive engagement gi policy towards Myanmar se sina su influence to gi eba the point aikoina state ani gi kano sida like Burton Liner gi khoi gi great game is size how India and China is trying to control the Myanmar sigi matang da neba particularly Indian Ocean control tongno khona rakpa aduga China na su Myanmar control tongno khona risi Indian Ocean de access phangna bane ba ko aduga ngasai India na su mu Myanmar kanu to risi magi
geostrategic geoeconomic interest me am sub tong na bane ba aduna kaladan gi pot ka lakri je ko sigi pot se dum lai aduga akhoi gi north east the lei riba akhoi gi khwai gi laibak thi bisina kaino da sigi great game is sida sagi China and India se lap na leina deba ani si yumlu na ba neighboring country ne aduga ani si emerging power ne ba regional power ni aduga hayeng hangsit super power gi manglan mangnari ba ngak ne ba aduga akhoi gi laibak thibisna kaino da ani sigi akhoi gi geopolitical and geoeconomic space se overlap tawe ba say for example South Asia da China gi interest lai adu India gi su interest lai tra aduga adagi Southeast Asia da su China gi interest lai ba India gi interest lai ba because sigi the great country ani si akhoi gi neighboring oirambani na ani sigi akhoi gi geopolitical ambition geopolitical interest se sigi pose overlapping oiba cbe overlapping oiba kaino sigi sidagi tholak friction se masida ba khoi gi mai chai thing je khoi border area da leiba khoi da phang lai doi se not just only in Manipur gi wafam khatana tana ko masi phangane ba khoi gi north east ki kaino je kaigumba ngasagi ekhoina the India China relationship competitive ni sigi competition sina kangkhalai gaina akhoi da sai theng se phangba hengane ba adubu aroi bi aina first round gi aroi bi da haijaning ba amana kaino da even if national interest promote tong na bo hona raga su aina ngangjeri se international politics ki angle dagi realist theory gi perspective tai ne ba ko adu aikoina rule of the game haibam lay ba ko aduna aigi national interest promote away se kana gi damak no for my own citizen ko state amagi manung da territory dugi manung da lay citizen sin do adugi security adugi welfare adugi damak ta tawune ba ko adu never aikoina aikoi gi oiba genuine oiba citizen sing se sigi geopolitical game gi akoi gi chessboard sida paung nam oina sijinabadi madudi am laibak thibane ba sidi tawroi da ne ba this is against the rule of the game ko okay